Wari Sanasi Yaramdaba Kuki Zo Council Ahanba Oina Hojikti Wari Sanare Yanabadi Laitri CM Karigumba Ani Super Round Ki Wari Sanarabadi Imfalda Ohenanaba Hengamba Makai Hotnagani Kumzali Singani Kunmari ki December Taragani Panda Kuki Zo Council Habasi Masakangde Asigumba Organization Amalaite Haina Matamdugi Lengak no Fundo Kraba Matunda Chief Minister Yumnam Khemsana Kuki Zo Council ki Mihut Kangbu Sing invite Tauduna Ngarang Guwahati da Kanamta Yahondana Mifam Ama Pangthokre Mifam Aduda Yauruba Tungda Chief Minister Imphal da Halakre Amasung Numit Yungba Matungda Imphal ki ISBT da Semgat Sagatliba Sing Yengsinbagi Khongchatta Bahakna Paumi Sing da Haiki Hana Wari Sanasi Haiba Yarakhidraba Kuki Zo Council Ahanba Oina Yaraktuna Ngarang Wari Sanakre Masimak Afaba Khongthang Amani Mahakna Hai Manipura Maitei amasung Kuki Phru ki marakta Thajanaba Hanjil Handuna Ingtapa Phibam Lehenanabagi Pandamda Lokhatpa Thaurang Singi Saruk Ama Oina Kuki Zo Council ga Wari Sanakhibani State asigi Oina Khwaidagi Laibak Thiningai Oiribasi IDP Sing Masa Masagi Mayumda Hanjil Hanba Ngamdabagi Matangdani Nakal Animaki IDP Sing Mayumda Hanjaningi Adubu Thajanaba Laitribanina Yadabani Haiba Wafam Asisu Ngarangi Mifam Aduda Puthokuna Khanaki Kangrup Anigi Marakta Mapung Fana Thajanaba Lairaba Matamda IDP Sing Masa Masagi Mayumda Hanjil Hanba Ngamgani Central Forces Singna Matam Pumna Maktangak Senduna Laiba Oithokloi Tongan Tongan ba Kangrup ki Miyoi Singna Haukiba Thodok Sing Kauthoknaduna Amana Amabu Ngakpiraba Matamda Thajabagi Chang Hengalakani Hiramasiga Mari Lenana Wari Sananaba Khangalakibada KZC na Harau Harau Yaraklibasi Apaba Khongthang Amani Ngakpiba amasung Kauthoknaba haiba wakalona sida yumpham oiraga Mipum Khudingmakna state asida Mapung Fana Ingtapa Phibam Hanjil Hananaba Honabagi Tangai Fadaba Lei Separate Administration ki demand tarokliba asiga Mari Lenana Hangkiba Wahang amagi Paukhumda Mahakna Hai Manipur gi Apun Basaktam Kaheloi haiba wafamasi Prime Minister Narendra Modi na Mamangda Mayek Sengna Lauthokpa Laikre Prime Minister na miyamda thajaba pikraba maramna hiramasigi matangda makhatana hainingai leitre buffer zone ga mari leinana hangkiba wahang amagi paukhumda Chief Minister na haiki mahaki oinadi buffer zone haiba ama leite mayek sengna khangankre lengaki maikaidagi wari sanabada buffer zone haiba ama pankhiba leite adubu irang khara leiribanina sensitive zone haina adum panai kanglop ani ki marakta mafung fana thajanaba leitriba maramna security forces singna sensitive zone singda checkpoint hangdoktuna mathau pangthokpani ingtapa phibam hanjil hananaba puksel sengna hotnaminaba mathau tai kanagumba amana phongdokhiba wafamgi matangda hanjin hanjin nainaduna leiba mathau tade kokomina atopa state ta chatlaga wari sanabagi matangda hangba wahang amagi paukhumda mahakna haiki lengak asi kokomigi makhada leiba nate adumakpu ani suba round gi oina wari sanabada hek ngamba makai imfalda pangthoknaba hotnagani Mamangi lengakna Kuki Zo Council haibasi masakhangde hairaga karigi wari sanaribano haibagi matangda mahakna hai matamdugi wafamdu lising ani kunmari gini aduga haujikna lising ani kundarukni kari demand toropage haibagi matangda mahakna hai no demand no commitment lengaka wari sanabada yauruba KZC ki lusingba amagi mayum miyamna attack tawkhre Chief Minister Yumnam Khemsanga Ngarang Guwahati da Wari Sanaba Yauruba Kuki Zo Council gi Luchingba Helianthang Thangdet Kichur Sampura Leiba Mayum Ngasi Nungthil Pung Ahumrom Tarakpada Miyamna Nung Thajinduna attack tawkhre attack adu security force singna laksinduna thamde hairi Amaromda Ngarang Wari Sanakhibagi matangda KZC gi cherol amana hai numidang pung 8 ta haukiba mifam adu chaurakna Pung amaga minute nifu mangarom chathaki maite amasung Kuki Zo Phru ki marakta kangluk ki irang thorokpa chahi ahum phajilaklaba matungda ahanbo oina mifam adu pangthokhibani KZC gi maikaidagi pukhalakhiba wafam sing Chief Minister na pukning changna takhi maru oina pukhatkiba wafam sing gi manungda Kuki amasung tangkhul gi marakta ungkhanaраklibasi ko ananaba akhanaba mityeng sangba amasung kangluk ki irangda awa ana tarba sing gi achumba wayel phanganba haibasi gi matangdani wahan thoklaiba moongda nakal anigi yasinaba puraktuna tung koina chatnagadaba warosin puraknabagi hariba thaurang sing asi khudakta lokhatpa mathau tai haiba wafam pukhatkhi Madugi sumathakta political settlement ama laitriba phawba buffer zone ingthina lehenbagi maru oiba wafamsu KZC gi maikaidagi pukhatkhi Chief Minister na hojik Manipurda mahusagi phibam hanjil hanbagi matangda lokhalakliba khongthang singi matangda mamutta khangankhi Luraba tanfam asida wari sanasi arakhiba KZC ki fireb adubusu Chief Minister na thagatpa phongdokhi
ड्रग कार्टेलसिंग फानबा IDP सिंह खुंदा लेता हननबा अमित शाहना चीफ मिनिस्टर दा खंगलखरे यूनियन होम मिनिस्टर अमित शाहना मणिपुरदा हौजिक ओरिबा फिभम असिगी मतंगदा सिक्योरिटी रिव्यू मीटिंग पांगथोखिबगा लोइनना ड्रग कार्टेलसिंग फानबा अमसुंग IDP पुमनमक मसा मसागी मयुमदा हंजिल हननबा मणिपुर की चीफ मिनिस्टर युमनाम खेमसांदा खंगलखरे स्टेट असिदा थमलंबा प्रेसिडेंट रूल लौथोखरबा मतुंगदा अहानबा ओइना हाइब्रिड मोड पांगथोकपा मिफम अदुदा चीफ मिनिस्टर वाई खेमसांसु वर्चुअल ओइना सरुक याखी गवर्नर अजय कुमार भला डायरेक्टर जनरल ऑफ पुलिस राजीव सिंह अमदी अतई सीनियर ऑफिशियल सिंह सरुक याखीबा मिफम अदुदा ड्रग स्मगलिंग लाक्सिननबा मणिपुर लेंगाकना पाइखतलिबा थबक थौरम सिंगी मपुंग फाबा रिपोर्ट मिनिस्ट्री ऑफ होम अफेयर्स ता पिखलकनबा खंगनखी सिक्योरिटी फोर्स तगी लाखिबा नोंमई पुमनमक लौखतनबा स्टेट एडमिनिस्ट्रेशन खुदकता मथौ ताबा थबक थौरम सिंह पाइखतनबगी मतंगदसु होम मिनिस्टर ना खंगलखी कुमजा लिसिंग अनि कुलुमदगी मे थादगी मणिपुर थोखिबा कांगलुप की हाना सुनबा अदुगा मरी लेनना पुलिस तगी नोंमई लिसिंग तरुक हेना लाखरबा मतुंग सिक्योरिटी एजेंट सिंगना खुलाई लिसिंग कया लौखतपा ngmdre फोंदोखी गुवाहाटी दा मणिपुर लेंगा का वारी सानखिबा अदु करिगुंबा मखल अमतगी वारेप लौबा नत्रगा यानखिबा वाफम लेते केजेची चीफ मिनिस्टर युमनाम खेमसानगा गुवाहाटी दा उनरगा वारी सानखिबा अदुदा करिगुंबा मखल अमतगी वारेप लौबा नत्रगा यानखिबा वाफम अमता लेते हाइना कुकीजो काउंसिल KZC की माइकैदगी फोंदोरकली हिरम मसीगी मतंगदा KZC की इंफॉर्मेशन एंड पब्लिसिटी ने थादोरकपा चेरोल अमना हाय ngarang इहान हानबो ओइना मणिपुर लेंगा की चीफ मिनिस्टर वाई खेमसाना लुसिंगदुना KZC की लुसिंगबसिंगा गुवाहाटी दा वारी सानखी नुमित अदुगी पुंग 3 तगी हौखिबा वारी सानबा अदु पुंग अमगा मिनिट 95 रोम चथखी चाही अहुम फारकलबा मैतै अमसुंग कुकीजो अनि की मरकता थोरकलिबा इरांग असिदा इहान हानबो ओइना लेंगा का वारी सानखिबा अदु सिंथानिंगाय ओइबा खोंथांग अमनी ngaranggi mifam aduda KZC gi maikaidagi chief minister वाई खेमसांदा तोंगान तोंगान बा वाफम क्या पुखतखी मरु ओइना कुकी अमसुंग तांखुल अनि की मरकता थोकलिबा इरांग असि लाक्सिननबा अमदी इरांग असि की वाहन थोक लैबा अमदी तुंग कोइना चटनगदबा वारोइसिनमा पुरकनबा अमसुंग victim सिंगदा अचुंबा वायल फंगननबगी मतंगदा चीफ मिनिस्टर दा तक्सिनखी वाफम सिंग अदु चीफ मिनिस्टर ना पुकनिंग चंगना ताबीबगा लोइनना लुमना लौखी अमरोमदा मैतै अमसुंग कुकी अनि की मरकता थोकलिबा इरांग असिगी political oiba waroisinama puraktriba fawa buffer zone ingthina ngak senanabagi maru oiba wafam su chief minister da khanganki loinana hojik chathariba sugi wari sanaba asi khumang chauksenduna chapchaba waroisinama purakduna region asida tung koina चटनगदबा तंगदु लेताबा पुरकनबगी मतंगदा सु संदोकना थमखी वाफम सिंग अदु तारबा मतुंगदा चीफ मिनिस्टर ना मणिपुरदा महौसागी तंगदु लेताबा हंजिलकनबगी मतंगदा लेंगाकसिना पाइखतलि थबक थौरम कयागी मतंगदा मरिक चुमना थमखी लोइनना हौजिकी लुरबा तानफम असिदा KZC ना अचौबा खोंथांग अमा थांगदुना मरुओइबा थौदांग अमा लौरकपा सिगिदमक महाकना थागतपा फोंदोखी पुमनमकसिंग असि ओइदुनासु ngaranggi wari sanaba aduda karigumba makhala matagi warep natraga yanaba purakpadi laikhide haina KZC gi cherol asina makha tari Thao gi mamal wangkhalakpagi chaitheng April amadagi phangba hauragani aviation turbine fuel ATF की ममल वांखलकपगी चैथेंग अप्रैल अमदगी फंगबा होरगनी हाइना यूनियन सिविल एविएशन मिनिस्टर राम मोहन नायडू फोंदोखरे मिनिस्टर ना हाइकी था खुदिंगी ओइना अहौबा नुमिता ATF की ममल लेपतुना लाकपनी मरम अदुना ममल हेंगलकपगी चैथेंग असि मियामना अप्रैल अमदगी फंगबा होरगनी ATF हाइबसी निंगथिना रिफाइन तौरबा पेट्रोलियम प्रोडक्ट नि तोंगान तोंगान बा एयरक्राफ्ट सिंगदा सिजनरीबा थाव मखलसी मालेमगी ओइना ममल वांखलकपा थेंगनरे वेस्ट एशिया गुंबा थाव मरांग कायना पुथोकपा मफम सिंगदा तंगदु लेताबा फिबम लाकलबा मतमदा ATF की ममल हेंगलकपा थेंगनै मसिना मरम ओइरगा एरोप्लेन गी अतोंगमलसु हेंगलई तोंगान तोंगान बा एयरक्राफ्ट कैरियर सिंगना थेंगनरीबा खुदोंचादबा सिंगी मतंगदा मिनिस्टर ना हाइखी हौजिक ओइरगलिबा फिबम मसिगा मरी लेनना तोंगान तोंगान बा एयरलाइंस अमसुंग मिनिस्ट्री सिंगा हकथेंगनना वारी सानरी लान की सैथेंग असिना मरम ओइरगा एविएशन सेक्टर खक्तदा नतना एक्सटर्नल अफेयर्स ना पेट्रोलियम अमदी नेचुरल गैस की मतंगदसु अचौबा सैथेंग अमा फंगबगी फिबम उबा फंगले पुमनमग असि ओइदुनासु प्लेन तोंगदुना चथोक चसिन तौरिबा पैसेंजर सिंगदा खुदोंचादबा मायोकना हंदनबा लेंगाकना अखनबा थौरांग क्या लौखतली
April amada ATF ki mamal ka hena wangkhalakpa yabagi phibam leibana tongan airline singda achauba chaitheng ama pigadauri Thao gi mamal hengalakpaga mari leinana domestic airlines kharadi tiketa Thao gi ahenba mamal lawba hounakre Air India Express ki oinadi domestic flight singi damak lupa chahumga maudraga mapan ahenba mamal lawba hauki international flight singi oinadi West Asia da paigadaba flight singi oina lupa chanipanga kuntra amasung ka hena lapa mafamda paigadaba flight singi oina lupa lising taraga taruka chatruk lawki Indigo gi oina lupa samriga kunmanga dagi hauraga lupa lising aniga chahum phawba fuel charge oina laure Akasa air gi oina lupa chamaga maudama pandagi lupa lising amaga chahum ahenba mamal lauri cherak sida lan gi saitheng na maram oiraga premium petrol liter amagi mamal lupa ani hengat khre industrial diesel gi mamal na liter amada lupa Kungani thoi gi sangde hengatle Middle East da hauzik oirakliba phibam masina maram oiraga Thao gi mamal hengalakpani adubu normal petrol amasung diesel gi mamal da ahongba laite Ministry of Petroleum and Natural Gas ki Joint Secretary Sujata Sharmana haujikmaki oina normal petrol amadi diesel gi mamal hengalakpagi wafam laite phongdokhi TKS na su makha tana chatna handana ba dabi tauri Ukhrul district ki tongan ba khulsingda Kuki militant sing amasung Tangkhul Nagagi khulngakpa volunteer singa atat akham laitana haukiba numit kharani sida nongmai kapna bagi thaudok sing thokpa maramna community ani sigi khunja singda aki akhang pohan badana tana community ani gi marakta tension wangna lairi hairi yamna kiningai oiba thaudok amada haukiba irai numita Ukhrul district ki Sina Kaithel khul manakta khul asidagi mama masa law sudana lairingaida khulai matik sana paiba Kuki militant sing atamdana nongmai kapsinduna attack sathakre hairi Kuki militant singna sathakiba attack aduda mama masa anina lawgi lawri nakalda pakthaduna lotpagi video footage sing hojik social media da kana viral oiba thengnari amasung attack aduda asok apandi yawkhide hairi Kuki community singna mafam aduda nongmai kapa loikraba matung Sina Kaithel khulgi khunja sing mama masa anibu rescue taunaba thorakpa matamda lambida thangnana lairiba Lepland Kuki khulgi nupi singna khulgi akoibada thiba humbagi thabak sing chathabada Pokhai driba army grade mortar ama phangbangam khre hairi hairiba mortar makhalasi lanfam singda paramilitary natraga army singna sizinaba 51 MA illumination flare ni hairi posak asi legally natraga politically civilian singna sizinabada athingba thamliba mortar amani hairi Sina Kaithel village authority gi matung ina khulai paiba Kuki militant singna Sina Kaithel Tangkhul Naga khulgi akoibada haukiba sagol sel numitagi hauduna ayuk nungthil naidana nongmai kaptuna khunja singda attack chathaduna lakli amaromda khulngakpa volunteer singna su makhoigi leijaba single natraga double barrel sing nongmai paiduna Kuki militant singa nongmai kapna bagi thaudok sing leptana thokli hauji Kuki militant singna Tangkhul Naga taba khul singda changsilaktuna tatana nongmai kaptuna khunja sing attack tawriba sida mari leinaba security amasung administration na karisu haiba ngamdana lairiba sida nungnangba phongdokladuna Tangkhul Naga village di Tangkhul Naga long working committee amasung Tangkhul Katamnaw Saklong TKS singna suspension of operation sugi manungda yauriba Kuki militant singna sugi ground rules sing thugaiduna Phongna khulai paiduna Naga khul singda attack chathariba asi yenglaga su agreement asi pura makha tana chana halaganu haiba dabi tawrakli